आकाशवाणी इम्फाल Wahengbam Rajesh न पाव पाचरी अहानबद मरुब पाव केंद्र की गृह मंत्रालय मणिपुर ऑपरेट तौब मैतै लालुलुप मापन सही मंगागी ओइना आयन यादब लुपनी हाइना लाउथोक्रे मणिपुर ngasi मई कुमई दिवाली पांगथोकली अदुमैनमक राइजस्ते ओइरब फिबमना कुमई असि ममिंगतगी ओइना पांगथोकली राइजस्ते मोबाइल इंटरनेट डाटा सर्विस मखाता ना थासिगी तारानि पांगी नुमिदांग फाव थिंजिनख्रे प्रधानमंत्री नरेंद्र मोदी ना प्रधानमंत्री पार्टिकुलरली वल्नरेबल ट्राइबल ग्रुप डेवलपमेंट मिशन युमचकैसनुमिता हौदोलगनी अमसुंग प्रधानमंत्री नरेंद्र मोदी ने हारी छत्तीसगढ़ बीजेपी ने सरकार पाइरबदी अवांग ममलदा राज्य अदुदगी फौ हेना लैसिनगनी केंद्र की गृह मंत्रालय मणिपुर ऑपरेट तौब मैतै लालुलुप मापन सही मंगागी ओइना आयन यादब लुपनी हाइना लाउथोक्रे लुपसिंग अदुदी पीपल्स लिबरेशन आर्मी PLA अमसुंग मसिगी पॉलिटिकल विंग रिवोल्यूशनरी पीपल्स फ्रंट RPF यूनाइटेड नेशनल लिबरेशन फ्रंट UNLF अमदी मसिगी आर्म विंग मणिपुर पीपल्स आर्मी MPA पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक अमसुंग मसिगी आर्म विंग कंगले याउल कन्नलुप KYKL कोऑर्डिनेशन कमिटी कोरकोम अमसुंग अलायंस फॉर सोशलिस्ट यूनिटी कंगलेपाक असुकने गृह मंत्रालय हाइरिब मैतै लालुलुपसिंग असि भारत की निंगतंबा अमसुंग अपुनबगी सक्तमदा सिंगनबा सिक्योरिटी फोर्स पुलिस अमदी सिविलियन सिंगी मथक्ता अटैक तौदुना मिहात मिपुंगी थबक चथबा लुप ngaktani केंद्रन हाइरिब लालुलुपसिंग असिना मखोइगी संस्थानगी दमक मियामदगी नमदुना सेल खाइबा अमदी लुट तौबगी थबक चथै मणिपुर ngasi मई कुमई दिवाली पांगथोकली अदुमैनमक हौजिक राइजस्ते ओइरिब फिबम असिना मरम ओइरगा कुमई असि ममिंगतगी ओइना पांगथोकली नुमिदांग वारिगी मतमदा इम्फालगी मफम क्यादा राइजगी ओइरिब इरांग असिदा नुंगाइतब फोंगदोक्तुना मई मुथतुना अवाब फोंगदोक्नकी अमरोमदा कुमई मतम असिदा रिलीफ कैम्प लैरिब सिंगददी कुमई शरुक फंगद्रे हाइदना निंगमदब फोंगदोरली हिरम असिगी मतंगदा पाउदम अमा मेरा थागी दिवाली कुम्हैना लाकपदा थौमैगी मंगालना अनौबा आशा कया पीगनी हाइना खंजरंबा ngasiदी इमुंग कयादा तायोनबगुम थोकले राज्य असिदा थोकपा इरांग असिदा युमकै मैना तुमना थादोक पिख्रबा इमुंग कयादी कुम्है असिना लाकपदा मै थादोक पिख्रबा युमकैगी मैरी निंगसिंगदुना रिलीफ कैम्प सिंगदा लैना हौरी आकाशवाणी इम्फाल की ई पाउ कांगबुना कोइना चतुना रिलीफ कैम्प सिंगदा लैबा इमुंग मनुंगी मियोय सिंगा उनरुबदा कुम्हैगी नुंगाइबा कौथोक्तुना पुंसीगी लानफमदा लानथेंगनबगी वारी पाउदम लखी इम्फाल ईस्ट जिला की सजीवा जेल कम्प्लेक्स ता हांगलिबा टेम्पररी शेल्टर होम दा लैरिबा मियोय अमना आकाशवाणी इम्फाल की ई पाउ कांगबुदा असुमना हाय इशू मैम इबो काका मैम चेलखन केंदन थामबकांदको याम हरावना नुंगाइना सीना साना मै कापी कापतना बोबला थादना अदु नुंगाइबने अदु फंगद्रे कुमसीती चा इशू मैम जी अवाना मैम सिदा नुंगाइबदी याम नुंगाइबनी दिवाली जे अदु मैम की सिगी खलगा दिवाली पांगथोकपदो थमोइसी नुंगाइतरे आदा तौरकपा मैम थेनबदो सीरुबदगी हलकपने खैजे मदुगी खनबदे इमा अदु नुंदी नुंसीको चो चांपुदो मतंग कुइने लेराबदे बेजा इशू मैम लेहौरिबा खंगना चानाबा मैम लेहौरगा लांजेमें सीरुबदे हिंगकना खोजे दमाइ तौदना लापने चही चा कयागी ममांगदगी मेरा था अमदी हियांगै थाना लाकपदा राज्य सिगी मियामदा फाउनरंबा हराउ नुंगाइबगी वाखलोन अमसुंग अनौबा आसागी मयोल अदु अमुक हना लाखनबा थोकलिबा इरांग असि मरी लेनबा सिंगना लोइसिनबा थौरांग पाइखतपा हाइबसी मियामगी अपामबनी आकाशवाणी इम्फालगी पाउगी दमक सजीवाजेल कम्प्लेक्स टेम्पररी शेल्टर होमदगी वाइखोम चित्रधनी दिवाली कुमैगा मरी लेना राज्यपाल मुख्यमंत्री अमदी लुचिंग क्याना मियामदा याइपा पाउजेल पिरकली राज्यपाल अनुसुया उइकेना महाकी पाउजेल हाई दिवाली की मैंगालना राज्यसिगी मियांगी मरक्तगी नुंसिनदबा येंथिनबा अमसुंग लिंगजेल मानदबगी थोंग मांगहनखिबा ओइरसनु कुमै असिना राज्य असिदा नुंगाई याइफबा पुरपा ओइरसनु हारी मुख्यमंत्री नोंथोमन बिरेना महाकी पाउजेल हाई कुमै फियोंग अमदी हराउ तेहंबगी मतम योरोपा असिदा राज्यसिगी युम कयाददी कुमसी सहीगी ओइना दिवाली की मैंगाल उबा फंगलोइदौरी मंगागी कुमै असिना अखोइगी पुंगनिंग अमदी थमोइबु ngalanदुना हौखिबा था तरुक असिदा राज्य असिदा उबा फंगलक्लिबा हिंसागी अमंबा नुमितसिंग चदहनखिबा ओइरसनु हाइनसु मुख्यमंत्री ना हाइरी
Water Resources Mantri Wahengbam Rajesh kumai asiga mari lena miyam da piba paujel hai mangalgi kumai asina rise asigi mipung kudimapu amatta oina punsinhanba oirasnu amasung masil manau oina nungsi chanana santi oina punna hingminnabagi paujel adu sandokpa oirasnu Rise se tholiba irang asiga mari lena lanjenarakna relief camp singda leriba miyoi singda tengbang pibagi thabak leptana chatharakli Manipur Youth and Students Union gi anisuba mapok kumonga mari lena Kwakta Sericulture Training Institute hangliba relief camp ta leiba chai humudra mataki ahlaman singda ningthamgi kudol oina union asigi president Wahengbam Tanu Chanuna yanthokre Khan Nongpok Apunba Loop Amadi SP Thawala Suk ngasi Rice Research Station Khangapok ta hangliba relief camp ta leiba nupi singda ningtham kudol oina sal kudol tamkre kudol tambagi thorom aduda Thawalgi SP Sasidananda Soibamsu saruk yaki Imphal West, Imphal East amasung Thawal Jilla da hayeng ayuk pung mga dagi numidang pung tara phawba curfew komthokani aduga Kaching Jilla gi onidi ayuk pung mga dagi numidang pung nipan phawba curfew komthokani paugi maratthana break ama HIV lay leite haibasi test tokthoktrabadi khangma ngamde aduna HIV lay leite haibasi khangdoknana ba test soidana tokthokpiu HIV test tokbuda taisu kiningai leite karigumba positive oramlaba khudaktagi ART hobigadabani Mashina haksang phana amadi punsi nungchangna hingba ngamale HIV ga sagonana hingliba miyoi singbu hanthana yengba amadi tathi tawoina tawiroi karigumba hairiba thawong singasi satharamlabadi HIV and AIDS Prevention and Control Act 2017 gi makhada serak choidana phangani HIV positive orba miyoi singbu natraga HIV na soholaba miyoi singda tathi tawoina tawba makhoi gi maral mathum property munnaba hotnarabadi Ombudsman the complaint to be complaint form ART center sing the loina pangbigani online the complaint to be haragana Manipur State AIDS Control Society ki website the sanglaga complaint to be Pauzenjariba Manipur State AIDS Control Society Tabiriba pawasi Akashvani Imphal degini Rises the Hogsik Oriba Piva Masigi Yenglaga Mobile Internet Data Service Makatana Thasigi Taranipangi Numidang Power Tingin Cray Hiramasigi Matang the Rises Sakana Cherolama Tokre Rising Commissioner Home T Ranjit Singna Sahito dan Taturpa Cherolama Dai Bishnupur Churachampur Imphal East Imphal West Kangpopina Chingma Mapam Sing the Nomai Kapna Bagi Tokdok Sing Tokli Masigi Matakta Mahiroi Ani Mankiba Amasung Miyoi Maritiba Kangdran Laiba Adugi Langlalangin Puto O Haiduna Mapam Kada Wakat Mipama Singba Pang Tokli Maramatuna Kunai Asigi Mayok to Labor Singna social media gi kudong saba logduna Kangrup ani gi marakta nungainadaba thokpa yaba photo natraga waro sing thagalakpa yai haibadigi athingba si makhatana thambani Cheroludun hai Manipur irang leitaba jila sing khangdoklaba matung mafam aduda mobile internet service hangdokre Rises the Matang Queen mobile internet service Tingjinba Asina Toliba Kudong Chadabasing Asi Yang Biduna Manipur Sarkana Manipur Pumbada Manipur Internet Pangan Binaba Mahiroi Loop Tarukna Apil Torri Cherolamada Mahiroi Loop Taruk Asina High Internet Tingjinba Asina Mahi Masing Tambada Mahiroi Sing the Awaba Pibagalona Lalori Tik Amadi Atopa Marilena Bahiram Kada Kudong Chadabakaya Mayok Nahali Kaksing Pazi Lekai de Leba Hanagi Chandil Jilagi Chief Medical Officer Oramba Dr. Nomaitem Birchandragi Yum Dangarang Numidang Bom Tamjilamabu Yaning the Pongdok to Lekai Asigi Miam Nangasi Wakat Mipam Amapam Cray Ngasi Wakat Mipam Aduda Miam the Aki Akang Piba Togdok Sing Kudak the Lepiu Mirak the Bom Tamba Yaning the Haiba Plekar Sing Paiki Irawat Foundation Manipur na lepa laitana satharakpa chinjak hena putoklasi haiba campaign gi sharuk ama oina ngasi Kaksing Jilagi Kaksing Kunogda ningtham mahi marong thanaba maru marang yan thokre thoromdu Irawat Foundation Manipur gi president KS Gopen Luangna lusingduna labukta maru marang hunki amadi chinjak ta mipal tangdana isagi pothokna puk thananaba chananaba lawmi singda appeal tawki Manipur Ima Sangai Pro Mamang Laikai gi mipam amangasi pangthokre mipam maduda Manipur da lairiba maitai singi lupsing punsinduna amatoina Manipur gi apunba saktam kananaba honaminaba wafam kaya gi warep lauki apunba corridor gi malem gi lumna chahi kuding gi piba mana wakma mingthol aiba nongmaitem Kiran Kumar piragani hari masiga lonena corridor gi cherol laichal mana aiba kaisam Vidyapati da piragani hari Kazakhstan da pangthokadriba Alternative Film Award lisingani kulum doi gi damak Film Tara Mari Khangatpada Hawam Pamal Kumar gi feature film Joseki Macha Yaurakle Hari
Colonel KSH Arun Kumar Memorial Third Interclub Futsal Tournament king ngasi sana kiba match da Manipur Sports House na regular football coaching center bo panjil tare tarukta Nauton Football Academy na Balananda Football Academy bo panjil mapan tarukta amasung Neroka FC na Juvenile Club bo panjil ani amada maiti ba piki. Lieutenant Colonel Robert T.A. Memorial Badminton Tournament ngasdegi Senapati da hokre. Red Shield Division Indian Army amasung Senapati District Badminton Association na sinba tournament adu Brigadier SJ Tiwari na hogdoki tha sigi tarataruk phawbo chathagadaba tournament asida chanaroi chama henbana sharuk yari. Anirak Suba Dhananmanjuri University Inter-College Table Tennis Tournament ngasi loisenkre. Tournament asida DMU PG gi nupa amasung nupi team na winner oike. Arunachal Pradesh ki Itanagar da thasigi tarani pandigi pangthokadaba Arunachal Pro Boxing da Aztec Sports and Fight Studio Manipuri boxer sing khalakle hari. ICC Men's Cricket World Cup ki semi-final lineup semba loire lagliba yumsa kaisa numita ahan semi-final da Mumbai gi Wankhede Stadium da Yumbu Bharka New Zealand ga sanargani. Ani siwa semi-final na sagol se numita Kolkata gi Eden Garden da South Africa ga Australia ga sanagani. Final lagliba tang 18 nomaijing numita Ahmedabad ki Narendra Modi Stadium da sanagani. Akashvani Imphal gi pau tabiri. Pradhan Mantri Narendra Modi na Pradhan Mantri particularly Vulnerable Tribal Groups PMPBTG Development Mission lagliba yumsa kaisa numita hogdoklagani. Thaurang asina tribal singbu shakti pinabi achoba khongthang amani. Paukran hai Modi Sarkar gi Janjatiya Gaurav Divas Thauranga mari lenana tribal singi yaifa thaurangi damak lupa koti lising kunmari changna scheme asi paikakadabani. Pradhan Mantri PBTG Development Mission asi hogdoknaba senba sahi lising ani kulumdoi kunmari gi budget ta lokthokibani. Masina vulnerable tribal singi samajik amasung sel thungi pibam phagarhanabani. Laibaga asigi Raija amasung Union Territory tarani pangi kungang lising kunithoi chawnga nifu mari da PBTG humbudra manga lay masina mioi lak kunipan rom konchilli. Hairiba tribal council sing asi umangi mafam singja chaithok lagalai mission asigi maroiba pandam di PBTG imung sing punsinduna makhoida lambi thong thaknaba ising lainaba yum telecom sanitation masiba chinjak amadi shiksha gi khudongchaba piduna makhoigi punsi mahing phaganaba honagani. Mission asi kendra gi mantraloi taramathoi punsilaga paikakadabani. Pradhan Mantri Narendra Modi na hari Chhattisgarh da BJP na sarkar pairabadi awangba mamalda Raija dudagi phau hena laisingani. Chhattisgarh gi Mungeli da ngasi pangthokkiba mikhal gi rally amada wangang aduna Pradhan Mantri na lomi singda makoina putholiba pothokki matik chaba pifam thopa khudong chaba singsu pigani habigi ache pathajaba thangki. Chhattisgarh gi oina pangthokadaba anisuba amasung Aroiba Bidhan Sabha Mikhal Asda BJP ki mute singi damak Pradhan Mantri na bot khongki amasung schedule caste schedule tribe amadi atei kanglup kya na sothana leiriba asigi damak Congress dolbu maral siki. Shri Modi na hai BJP sarkar asina Raija sigi oina paikakani haiki ba thabak khudimak matamgi matung ina thabak to onthokani. Raija amadi kendra sarkar animakta BJP sarkar lehenduna double engine sarkar ohenna basu miyamda appeal tokhi. Pradhan Mantri na hai Ayushman scheme gi makhada analayangi oina lairaba miyoi singi damak chada marphu hanthanduna ahongba mamalda hidak kaya piri amasung lemna analayangi thabak kaya paikali. Shri Modi na makhata na hai Kendra Sarkar na law singu amasung har gi matang da su senbam kaya kaithokli. Chhattisgarh gi oina BJP sarkar laklaba matungda mafam asigi senglaba laifam sing semjin sajinbagi thabak singchu paikakani hari. Thasigi taratarita bot thada nagadurba Madhya Pradesh Vidhan Sabha Mikhal gi dama bot khomagi thabak kangkhalagli. Rajniti dol singna voter singi pungning singsinaba amadi amana amabu hunabagi thabak leptana chathari. Raija sigi Nimus jila da pangthokpa Mikhal rally amada Congress lu singba Rahul Gandhi hai lebaga sigi oina OBC gi Kangupta leiriba miyoi gi sang asi sada yangkhaini manghai Congress na karigumba Raija se sarkar pairabadi jati Kangupta yumpham oiba mikok thibagi thabak chathagani. Rahul Gandhi ki wafam adugi mayokta wangang bada Madhya Pradesh ki Mukhyamantri Shivraj Singh Chauhan hai Congress na hojik phau bada OBC count ki miyoi kaya Pradhan Mantri amasung Mukhyamantri ohen khrabage. Aroibada maroiba pau Kendra gi Griha Mantraloy na Manipur da operate toba maitei laloglup mapan sahi mangagi oina aina yadaba lup ni haina lokthokre. Manipur da ngasi mai kumai Diwali pangthokli adumoinamak Raija se oiriba phibam na kumai asi mamingtegi oina pangthokli. Raija se hojik oiriba phibam asigi yenglaga mobile internet data service makhata na thasigi tarani pangi numidang phawba thingjin kre.
Pradhanmantri Narendra Modi na Pradhanmantri particularly vulnerable tribal groups development mission yumsa kaishanamita hogdolagani amasung Pradhanmantri Narendra Modi na hari Chhattisgarh da BJP na sarkar pairabadi awangba mamalda raija adudagi phau hena laisin gani pau loisire